ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤꯅꯤ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯝ ꯀꯥꯏꯈꯤꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ, ꯃꯤꯠꯇꯒꯤ ꯑꯗꯨꯝ ꯄꯤ ꯇꯥꯕ ꯁꯤꯅꯤ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒ ꯅꯨꯡꯁꯤꯅꯕꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯎꯅꯁꯦ ꯊꯦꯡꯅꯁꯦꯅ ꯍꯥꯏꯅꯔꯒ ꯊꯦꯡꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯃꯣꯏꯁꯦ ꯌꯥꯗꯗꯅ ꯆꯦꯜꯂꯕꯀꯣ꯫ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯦ ꯆꯦꯜꯂꯒꯦ ꯈꯟꯗꯦ, ꯅꯨꯄꯤꯁꯤꯅꯁꯨ ꯈꯜꯂꯨꯗꯦꯀꯣ, ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯦꯜꯂꯦ꯫ ꯆꯦꯟꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦꯗꯀꯣ, ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯜꯂꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯕ, ꯂꯨꯍꯣꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯦꯞꯅꯒꯗꯕꯗ ꯉꯥꯏꯔꯕꯀꯣ꯫ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯅꯨꯄꯥꯁꯤꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯖꯔꯦ ꯑꯩ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅꯀꯣ꯫ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠꯇꯨꯗꯤ ꯍꯜꯂꯛꯎ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ꯫ ꯁꯤꯗꯩꯗ ꯃꯥꯁꯨ ꯆꯦꯟꯕ ꯊꯤꯜꯂꯛꯑꯒ ꯍꯥꯏꯅꯔꯦꯀꯣ, ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯟꯊꯥ ꯁꯥꯟꯅꯔꯦ, ꯀꯣꯛ ꯁꯥꯟꯅꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯁꯨ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯏ, ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯋꯥ ꯂꯦꯞꯅꯗꯕꯤꯗ ꯂꯩꯔꯤ, ꯂꯦꯞꯅꯒꯗꯕꯗ ꯉꯥꯏꯔꯕꯅꯤꯅ꯫ ꯑꯁꯣꯝꯒꯤ ꯅꯨꯄꯤꯗꯣ ꯀꯣ, ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯇꯕ, ꯑꯩꯗꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯅꯤꯅ ꯍꯥꯏꯖꯔꯛꯄ, ꯃꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯕ ꯑꯣꯏꯕꯖꯥꯠꯅꯤꯗ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯁꯟꯕ ꯇꯥꯔꯦꯗꯅꯀꯣ꯫ ꯎꯄꯥꯏ ꯂꯩꯅꯗꯗꯅ ꯃꯣꯏꯁꯦ ꯑꯍꯜ ꯃꯁꯦꯟꯁꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯑꯍꯜꯁꯤꯡꯁꯤꯅ ꯐꯖꯅ ꯍꯥꯏꯖꯔꯛꯏꯀꯣ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯦ꯫ ꯂꯣꯏꯁꯟꯅꯕꯁꯤꯗ ꯃꯣꯏꯅ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅ ꯏꯖꯠ ꯗꯥꯕꯤ ꯑꯗꯨꯗ ꯀꯩꯝ ꯍꯥꯏꯗꯦ, ꯄꯟꯗꯦꯕꯀꯣ꯫ ꯑꯗꯣ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ, ꯏꯆꯥꯁꯤꯅ ꯁꯣꯏꯕꯅꯤꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯕꯤꯌꯣꯅ ꯃꯣꯏꯅ ꯃꯇꯦꯡ ꯈꯔꯗꯤ ꯄꯤꯔꯛꯑꯦ꯫ ꯃꯟꯇꯤꯛꯅꯕ ꯑꯗꯨ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯀꯩꯝꯇ ꯍꯥꯏꯅꯗꯦ꯫ ꯁꯤꯗꯒꯤ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯔꯨꯔꯕꯅꯤꯅ ꯂꯩꯀꯥꯏ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯌꯥꯝ ꯅꯪꯉꯦ꯫ ꯃꯥꯕꯨ ꯄꯣꯛꯄ ꯏꯃꯥ ꯕꯕꯥ ꯀꯣ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯦ ꯃꯣꯏꯁꯦ, ꯇꯨꯃꯤꯟꯅ ꯆꯥꯛꯃꯛꯇ ꯆꯥꯔꯦ, ꯆꯥꯅꯗꯕꯤ꯫ ꯑꯗꯒꯤ ꯃꯥꯅꯁꯨ ꯁꯣꯏꯒ ꯌꯥꯎꯅ ꯁꯣꯏꯔꯨꯕꯃꯛ ꯅꯠꯇꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯝ ꯊꯤꯅꯗꯤ ꯆꯩꯗꯦꯕ꯫ ꯃꯁꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯃꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤꯅ ꯃꯥꯁꯦ ꯈꯟꯖꯔꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯒ ꯃꯥꯁꯦ ꯀꯞꯄꯇꯅ ꯃꯁꯔꯨꯛ ꯑꯣꯏꯌꯦ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯂꯥꯛꯑꯦꯕꯀꯣ꯫ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯂꯩꯀꯥꯏꯒꯤꯁꯤꯅ ꯌꯥꯎꯁꯪ ꯊꯣꯛꯁꯤ ꯈꯣꯠꯁꯦꯅꯀꯣ, ꯌꯥꯎꯁꯪ ꯃꯇꯝ ꯌꯧꯔꯛꯄꯁꯤꯗ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯁꯦꯜ ꯈꯥꯏꯔꯨꯁꯤ ꯂꯥꯛꯑꯣ, ꯁꯦꯜ ꯈꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯆꯥꯛ ꯆꯥꯅꯅꯕ ꯀꯥꯏꯅ ꯃꯉꯣꯟꯗ ꯍꯧꯋꯤ꯫ ꯃꯥꯁꯤ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯨꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯥꯗꯣ ꯌꯥꯝ ꯏꯀꯥꯏꯖꯕꯗꯣ ꯁꯦꯡꯅ꯫ ꯃꯥꯅ ꯑꯩ ꯇꯜꯂꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ, ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯣꯏ ꯃꯥ ꯍꯣꯏ ꯅꯣꯏ ꯕꯥ ꯍꯣꯏꯗ ꯑꯩꯈꯣꯏ ꯍꯥꯏꯒꯦ ꯀꯥꯏꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅꯒ ꯇꯧꯔꯒ ꯍꯥꯏꯕꯤꯗꯅꯒ ꯇꯧꯔꯒ ꯆꯠꯂꯣ ꯍꯥꯏꯗꯤ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯁꯤꯅ꯫ ꯑꯗꯩ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯊꯣꯛꯑꯦ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯈꯥꯏꯕ ꯆꯪꯕꯗꯀꯣ ꯃꯥꯗꯤ ꯌꯥꯎꯗꯦ, ꯃꯥꯗꯤ ꯅꯥꯀꯜ ꯑꯃꯗ ꯇꯨꯃꯤꯟ ꯂꯩꯍꯧꯋꯦꯕ꯫ ꯈꯔ ꯐꯕ ꯏꯃꯨꯡ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯀꯣꯏ ꯉꯥꯡꯗꯕ ꯏꯃꯨꯡꯗꯗꯤ ꯍꯦꯛ ꯃꯆꯪꯕ, ꯑꯗꯒꯤ ꯈꯔ ꯊꯤꯅ ꯉꯥꯡꯒꯟꯕ ꯃꯤꯅꯣꯛ ꯆꯥꯎꯕ ꯏꯃꯨꯡ ꯂꯩꯗꯅ ꯁꯤꯗꯤ ꯃꯥꯁꯦ ꯁꯤ ꯏꯃꯨꯡꯁꯤ ꯆꯪꯕ ꯇꯜꯂꯤ, ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯒꯦ ꯀꯥꯏꯅꯒ ꯃꯥꯁꯦ ꯍꯥꯏꯅ ꯂꯣꯟꯅ ꯊꯨꯞꯅꯒ ꯌꯥꯝ ꯀꯤꯅ ꯌꯥꯎꯁꯪꯁꯦ ꯌꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯛꯑꯦ ꯁꯨꯝ ꯌꯥꯎꯁꯪ ꯌꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯟ ꯊꯠꯄꯀꯣ, ꯂꯩꯁꯥꯕꯤ ꯗꯕꯜ ꯐꯥꯔꯁꯨ ꯕꯟ ꯊꯠꯄꯁꯦ ꯆꯠꯅꯩꯗꯅꯀꯣ꯫ ꯃꯥꯁꯦ ꯕꯟ ꯊꯠꯂꯦ꯫ ꯕꯟ ꯊꯠꯄꯁꯤꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅꯀꯣ ꯅꯨꯄꯥ ꯑꯃꯅꯀꯣ ꯂꯥꯛꯑꯦ꯫ ꯃꯣꯏꯁꯦ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯄꯁꯤꯗ ꯄꯩꯁా ꯄꯤꯔꯝꯃꯒ ꯆꯠꯈꯤꯗꯕ, ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯔ ꯅꯩꯁꯜꯂꯒ ꯂꯩꯕꯗꯣ, ꯀꯩ ꯃꯤꯡ ꯀꯧꯒꯦ ꯁꯨꯝ ꯇꯛꯑꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯃꯥꯟꯅꯕꯗꯨꯁꯨ ꯑꯝꯇ ꯍꯥꯏꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯅ ꯅꯪꯁꯦ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯅꯝꯕꯔ ꯑꯝꯇ ꯄꯤꯌꯣ꯫ ꯃꯥꯁꯦ ꯈꯨꯝꯅꯤꯡꯉꯤ ꯃꯇꯝꯁꯤꯗꯀꯣ, ꯃꯥꯅꯁꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯌꯥꯕ꯭ꯔꯅꯦ ꯀꯥꯏꯅ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯕ ꯌꯥꯏꯗꯅ꯫ ꯁꯤꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯐꯥꯎꯋꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯐꯥꯎꯖꯩꯌꯦꯕ꯫ ꯃꯥꯁꯦ ꯄꯥꯎꯈꯨꯝꯁꯦ ꯄꯤꯅꯤꯡꯕꯁꯦ ꯃꯥꯁꯦ ꯄꯤꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯌꯥꯎꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯃꯉꯣꯟꯗ ꯈꯔ ꯑꯗꯨꯝ ꯀꯂꯛ ꯈꯝꯕꯟ ꯆꯥꯎꯕ
nupisu yauri ponida madi chelurabani he kainaga haingam tongami hairakadra se ma jam pakhatpa tumaina haingam tongami mabu phattabi migi mangna bata sinbi mamanabi sisu yauri neba imanabi khudimok se loina manaba nate aphabasu yamna phattabasu yauri bani dubu loina di yadabagi tangkak ki matungina loina bani dana adumaina ma so loina zabani ma se hairakadra pakhat haihaningdabadu hoi ma soidi soyure do soigi yauna soiba nattabanina yamna haihaningdabai ma se yamna kijaye nupasi su manaktagi jatkidra khanbagi swai lawbodo nupaduna khongka ama nek thangai manaktaga sakise ma asibu jatkidora jalo ga jakhradi ma nupasi kemta khanghauriduinebako mana di magi phone number sham hainingi mami sham hainingi wana khaingi timing sida khogi anga macha khogi yauksangi alubom do pairaga baka machu hanjalaga thombado adugumba se pairaga abega se pairaga lae angam yam jenjalakpase ubase khogi khaidi mamanabi myam do kai dana chenabado hadi chetliba firon kai chusan gadra na pakatpai mase sida phau chendreba chance ama yengjabado magidi asmoi myam chakhingi sai chance ama yenghorge na khala mase harawlengista angang singsina alubom thonjibidana abega taibidana tawre mase sisu mase keshu nungai taba khandebako haibidi magi nakta mane am pamjaba do leibadina nupasina su khame adumai tawnu yare khar tairadi yare hadi yaksangni phuruba yaba natido isingdu di thombinu monda loi cholani no isingdo phattaba oiramgani ne kaina haiba nupasina de yare khar tairadi yare aina su taige nang saidi ngari ni ai kitang muk tairage kaina haibisina angangsina dum thoiwa oina tadabi tishanbibudo simasi upai leitadana nupasi su namita taire dagi nakongda taire abedo kaina ga haibi mase phabai kanthoga ko nupasina haire yam nungsina haitarene yam phajana hairakpado ko ai ngasai de ngai se nangi ming du ne phone number du ne amta haibiyuba aiju hallagi thengin haibjani nupasina hairakpasida mase thakat poi kaibo daklaw haibiya damna ai phone number du sim phapudi sinida si wai haibda nupasina nokpet tor mamai le chakhra gari je thoraga dei ma yam pakhala bai tarene ima aise kai nungi hairubono na thammoi sida ne haingamdaba as thanga thobomna thammoi se chaklong thinjinbaga ne chapmanai yam nungaiti ma tuminna leppaga yenga lehore aina ngasaidagi imanabi myamna thokiba adagi angangsingna ingonda abi teiba khotpa kemta changdangai aina nongonda ai thamoi goiba wa haisagi nako aina piri pakhumse yam matik chadrabra kan khanjabanduko aina tasengna mi myam dongna chamna badanam kemta chadana lerempoi tardi aise ningkha tamna nongonda ai apamudo hayani aise chelurabini na ka harmase yam nungai se deko mamit koi pise taninga ga mapi makti taide taninga ma thawa yam nungai tabado tumogi ban thalibado moi phan ama thai haibako phansang na ma se phamdaraga dum mangaga lei ma se nungaite de mamane myam se dum tholaga ngasaina mina chenering da chelhoge leitedana irang tor le hoi kan chesalakbado ko ngaktong ma dum nungaite ba mi ngai do kem changdre de mamane bising sinaga ko nana kong du supa na aslo impa se namit nana go thuptro se mai ta thokera khotkera ising ju leite changa sira kan haiman sangoi sida ngaktang leigi jin haima dum phamme ande atopa nupa amani kharasu dum la em ko paisa ga pil phagi joga hanai dumaina ming hangba phone number hangba khotpa gaina tongna bisa hamu wari se sanna lengja mandi somna ka yam nungai tabado ko khonungai tamna thi nungai tre ma se haide to ki mati nungai sida lei kasda mongonda kunchapi ama thuppaga pisaleba mongonda pisalak pasida kunchapi je hojiki anaubodo natte ko thainagi ko nanwaidi kunchapi je ama oiramidana red machu kyam phajaba khara marak khara sang ba mayung haidera marak haidera khangde khara sang bane kunchapi je paisa se ai moto di na hawai gi hena phajaba hen baningo hojiki sina loi pixel laba kainom toy paisa je no dugi kunchapi do adu matam do ni na ko haidi hojiki anoba kunchapi se thok 3 eba ko sigi matam sida aina haidingi se kunchapi angang bodo da pirak pasani mana mongoda atamna na paisa pirak podo da ma se kanano na yin khalu kansda ko mana yam chalhanning gidaba mana yam ngawzaba yam nushijaruba nu pal adu oiram bazani da mase tingak adum yenga le ngak podo mandi chakre thawai nungai
ꯅꯠꯇ꯭ꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯂꯨꯄꯥ 10ꯒ ꯄꯤꯔꯛꯏꯁꯤꯕꯨ ꯃꯉꯣꯟꯗ ꯑꯇꯝꯅꯅꯒ ꯄꯤꯔꯛꯄ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯃꯄꯥꯟ ꯁꯥꯗꯣꯛꯈ꯭ꯔꯦꯀꯣ ꯃꯤꯍꯨꯟꯁꯦ ꯃꯈꯣꯠ ꯊꯣꯛꯅ ꯆꯣꯡꯕ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯤ ꯌꯥꯝ ꯀꯥꯔꯟ ꯐꯨꯕꯤꯅ ꯍꯥꯏ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯂꯩꯔꯒ ꯂꯨꯄꯥ 10 ꯈꯛ ꯇꯥꯁꯤꯅꯤꯗ ꯑꯗ ꯅꯨꯄꯥꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯁꯤꯗꯤ ꯅꯣꯏꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯃꯥꯒꯤꯅꯦ ꯅꯣꯏꯒꯤꯗꯤ ꯑꯩ ꯄꯤꯒꯦ ꯅꯣꯏ ꯌꯥꯎꯁꯪꯒꯤꯗꯤ ꯄꯤꯒꯦ ꯁꯤꯗꯤ ꯃꯥ ꯈꯛꯇꯪꯒꯤꯅꯤ ꯁꯤꯅꯤ ꯑꯗꯣ ꯑꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯀꯨꯟꯆꯨꯞꯄꯤꯁꯦ ꯁꯦꯅ ꯑꯗꯨꯝ ꯄꯤꯕꯁꯤꯗ ꯃꯥꯁꯦ ꯂꯧꯁꯜꯂ ꯃꯥꯁꯦ ꯄꯥꯏꯁꯜꯂꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ 100 ꯄꯤꯔꯝꯃꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯑꯗ ꯅꯨꯄꯥꯁꯦ ꯀꯩꯝ ꯍꯥꯏꯔꯝꯗꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯥ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯕꯗꯣ ꯂꯨꯄꯥ 10ꯁꯤꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯃꯥꯁꯦ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯦ ꯉꯁꯥꯏꯒꯤꯀꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯊꯃꯣꯏꯒꯁꯦ ꯌꯥꯝ ꯅꯥꯔꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯛꯁꯦ ꯃꯌꯥꯝ ꯄꯥꯏꯕꯩ ꯇꯥꯏꯞꯇꯒ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯕꯗꯤ ꯂꯞꯁꯥꯏꯟꯒꯁꯦ ꯐꯟ ꯆꯣꯡꯊꯣꯛꯄꯩ ꯇꯥꯏꯞꯇꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯇꯧꯋꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯥꯅ ꯄꯩꯁꯥꯁꯦ ꯄꯤꯔꯝꯕꯅꯤ나 ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕꯅꯤ나 ꯍꯥꯏꯅ ꯇꯤꯡꯊꯣꯛꯑꯀꯥꯟꯗ ꯉꯁꯥꯏ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯏꯔꯝꯕꯖꯥꯠꯅꯤꯗ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯔꯕꯀꯣ ꯍꯔꯥꯎꯕꯗ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯆꯦꯟꯅ ꯄꯥꯏꯁꯜꯂꯒ ꯃꯥꯁꯦ ꯆꯪꯉꯁꯤꯔꯥ ꯁꯤꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯃꯤ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣ ꯁꯤ ꯈꯔ ꯊꯦꯡꯖꯤꯜꯂꯒ ꯃꯌꯨꯝ ꯍꯟꯅꯕꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕꯗꯥꯏꯁꯦ ꯆꯪꯉꯁꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯐꯣꯟꯗꯨꯗꯤ ꯃꯥꯁꯤ ꯄꯨꯔꯛꯄ ꯅꯠꯇꯦꯕꯀꯣ ꯌꯥꯎꯁꯪꯒꯤ ꯏꯁꯤꯡ ꯍꯩꯖꯟꯅꯕ ꯈꯣꯠꯆꯟꯅꯕꯗꯣ ꯆꯣꯠꯀꯅꯤꯅ ꯈꯟꯕ ꯃꯥ ꯃꯌꯨꯝꯗ ꯊꯅꯝꯕ ꯃꯥꯗꯤ ꯉꯥꯏ ꯉꯝꯗ꯭ꯔꯕꯗꯣ ꯐꯣꯟ ꯅꯝꯕꯔꯗꯣ ꯏꯔꯝꯃꯕꯅꯤꯅ ꯃꯦꯁꯦꯁ ꯊꯥꯖꯤꯜꯂꯨꯔꯒꯦ ꯐꯣꯟ ꯇꯧꯁꯜꯂꯨꯔꯒꯦ ꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥꯗꯤ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯥꯅ ꯆꯪꯉꯁꯤꯗꯥꯅ ꯍꯥꯏꯕꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯨꯡꯌꯥ ꯌꯥꯕꯤꯗꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡ ꯈꯔ ꯐꯠꯇꯕ ꯑꯃ ꯌꯥꯎꯏ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯇꯩꯗꯗꯤ ꯐꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯃꯛꯇꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯥꯒꯤꯗꯃꯛꯇ ꯃꯥꯡꯅꯕꯗ ꯇꯧꯕ ꯃꯃꯥꯟꯅꯕꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯁꯤꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯆꯪꯉꯁꯤ ꯍꯥꯏꯕꯁꯦ ꯃꯥꯅꯁꯨ ꯈꯔ ꯃꯣꯏꯕꯥꯅꯤꯁꯦ ꯈꯔ ꯅꯨꯡꯉꯥꯏꯅꯗꯦ ꯇꯁꯦꯡꯅ ꯃꯥꯅ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯍꯥꯏꯌꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯑꯩꯗꯤ ꯆꯣꯠꯁꯨ ꯆꯣꯠꯂꯦ ꯑꯉꯥꯡꯉꯩꯅ ꯑꯂꯨꯕꯣꯝ ꯀꯩꯀꯥ ꯊꯣꯝꯖꯤꯜꯂꯝꯕꯒꯤ ꯑꯗꯨꯒ ꯑꯥꯕꯦ ꯉꯥꯛꯇꯁꯨ ꯉꯥꯏꯔꯕꯅꯤꯅ ꯑꯩꯗꯣ ꯆꯪꯅꯤꯡꯉꯦ ꯁꯤꯅꯦꯕꯀꯣ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗꯤ ꯑꯗꯨꯝ ꯍꯣꯏ ꯌꯥꯏ ꯆꯪꯉꯣ ꯀꯥꯏ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯈꯔ ꯌꯥꯅꯗꯩ ꯃꯃꯥꯟꯅꯕꯤꯁꯦ ꯁꯤꯁꯤꯅ ꯉꯁꯥꯏꯅ ꯃꯤꯅ ꯆꯦꯟꯅꯔꯤꯉꯩꯗꯗꯤ ꯏꯔꯥꯡ ꯇꯧꯔꯒ ꯂꯩꯍꯧꯔꯒ ꯀꯥꯏ ꯃꯉꯣꯟꯗ ꯃꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯕꯗꯣ ꯏꯔꯥꯡ ꯇꯧꯔ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯆꯪꯅꯤꯡꯉꯝꯃꯅꯤ ꯀꯥꯏ ꯐꯦꯠꯀ ꯂꯥꯎꯔ ꯁꯥꯎꯕꯤ ꯑꯗꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅꯀꯣ ꯃꯋꯥ ꯂꯧꯗꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯃꯥꯁꯨ ꯑꯇꯩꯅ ꯌꯥꯔꯤꯁꯤꯕꯨ ꯅꯪ ꯈꯛꯇꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯊꯥ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯃꯥꯁꯦ ꯆꯪꯉꯒ ꯃꯥꯁꯦ ꯃꯃꯥꯏ ꯃꯤꯠꯁꯦ ꯁꯦꯡꯅ ꯇꯥꯊꯣꯛꯑꯦꯕ ꯉꯁꯥꯏꯒꯤ ꯋꯥꯔꯨꯕꯗꯣꯀꯣ ꯈꯧꯒꯪꯅꯕ ꯃꯇꯝꯅꯤꯕ ꯌꯥꯎꯁꯪꯅꯤꯅ ꯑꯗꯨꯝ ꯂꯥꯡꯉꯒ ꯈꯣꯠꯂꯒ ꯂꯩꯕꯒꯤ ꯃꯥꯁꯦ ꯃꯃꯥꯏ ꯃꯤꯠꯁꯦ ꯁꯦꯡꯅ ꯇꯥꯊꯣꯛꯑꯦ ꯑꯗꯨꯒ ꯐꯖꯅ ꯐꯤꯔꯣꯟꯁꯦ ꯍꯣꯡꯇꯣꯛꯑꯒ ꯃꯥꯁꯦ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯉꯁꯥꯏꯒꯤ ꯂꯨꯄꯥ 10 ꯆꯠꯄꯤꯗ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯁꯦꯞ ꯇꯧꯁꯜꯂꯦꯀꯣ ꯁꯦꯞ ꯇꯧꯁꯟꯕꯁꯦ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯒꯦꯗꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯁꯦꯞ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯅ ꯑꯗꯨꯝ ꯄꯥꯝꯖꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯅ ꯁꯦꯞ ꯇꯧꯔꯒ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯁꯜꯂꯦ ꯃꯥ ꯃꯦꯁꯦꯁ ꯊꯥꯗꯦꯕꯀꯣ ꯐꯣꯟ ꯇꯧꯁꯜꯂꯦ ꯐꯣꯟ ꯇꯧꯁꯟꯕꯁꯤꯗ ꯄꯥꯏꯔꯛꯑꯦ ꯉꯁꯥꯏ ꯅꯪꯅ ꯅꯝꯕꯔ ꯄꯤꯔꯝꯕꯗꯨꯅꯦ ꯁꯤꯅꯦꯕ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯄꯥꯏꯔꯛꯏꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅꯗꯤ ꯒꯥꯔꯤ ꯊꯧꯕꯒꯤ ꯐꯣꯟꯁꯦ ꯃꯃꯥꯅ ꯄꯥꯏꯍꯜꯂꯛꯄꯖꯥꯠꯅꯤꯗ ꯑꯗ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯋꯥꯔꯤꯁꯤꯗ ꯅꯝꯕꯔ ꯄꯤꯔꯝꯕ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅꯅꯦꯀꯣ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯍꯜꯂꯣꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯏꯀꯥꯏꯖꯕꯗꯣ ꯃꯥꯅ ꯍꯥꯏꯔꯤꯗꯨꯒ ꯑꯣꯏꯔꯝꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯕꯁꯨ ꯃꯥꯁꯦ ꯄꯥꯈꯠꯄꯣꯏ ꯏꯀꯥꯏꯕꯣꯏ ꯇꯧꯕꯀꯣ ꯉꯁꯥꯏ ꯅꯝꯕꯔ ꯄꯤꯔꯝꯕꯗꯨꯅꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥꯗ ꯅꯝꯕꯔ ꯏꯔꯒ ꯄꯤꯔꯝꯕꯗꯨꯅꯦ ꯁꯤꯅꯦꯕꯀோ ꯅꯨꯄꯥꯁꯤꯅ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯇꯧꯔꯛꯀꯦ ꯑꯩ ꯌꯨꯝ ꯌꯧꯗ꯭ꯔꯤꯌꯦ ꯅꯪ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ ꯍꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗ ꯃꯥꯅ ꯍꯣꯏ ꯉꯥꯏꯔꯝꯒꯦꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄꯗꯣꯀꯣ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯅꯪ ꯉꯥꯏꯔꯝꯗꯕ ꯇꯧꯅꯨꯀꯣ ꯑꯩ ꯀꯨꯏꯔꯣꯏ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯍꯣꯏ ꯉꯥꯏꯔꯝꯒꯦ ꯃꯥꯁꯦ ꯃꯣꯃꯣꯟꯒ ꯅꯣꯛꯆꯩꯌꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯁꯤꯗ ꯄꯪꯍꯗ ꯍꯔꯥꯎꯕꯤꯗꯣ ꯑꯗꯨ ꯇꯧꯁꯦ ꯃꯥꯁꯦ ꯅꯣꯛꯆꯩ ꯍꯥꯏꯌꯦ ꯐꯣꯟꯁꯦ ꯊꯝꯃꯦ ꯑꯁ ꯃꯥꯁꯦ ꯃꯨꯠꯁꯦ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯀꯣ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯑꯒ ꯃꯣꯏꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯐꯣꯟ ꯊꯝꯅꯤꯡꯗꯕꯤꯗꯣꯀꯣ ꯑꯍꯥꯟꯕ ꯀꯣꯏꯅꯕꯒꯤ ꯐꯣꯟ ꯁꯨꯝ ꯊꯝꯅꯤꯡꯗꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯒꯦ ꯌꯥꯝ ꯀꯣꯏꯗꯕꯒꯤ ꯃꯑꯣꯡꯗꯅꯦ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯈꯤꯒꯦ ꯄꯥꯏꯌꯨꯀꯣ ꯍꯥꯏ ꯃꯥꯁꯨ ꯍꯥꯏꯔꯒ ꯑꯗꯨꯝ
ꯄꯥꯏꯔꯒ ꯂꯩꯔꯕꯀꯣ ꯑꯗꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯈꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯔꯒ ꯄꯥꯏꯔꯒ ꯂꯩꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯅꯨꯡ ꯂꯣꯏ ꯍꯥꯏꯅꯔꯦꯀꯣ ꯑꯩ ꯁꯤꯗꯒꯤꯅꯤ ꯈꯣꯠꯇꯒꯤꯅꯤ ꯀꯥꯏ ꯂꯣꯏꯅ ꯍꯥꯏꯅꯔꯒ ꯅꯨꯃꯤꯠꯁꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯌꯦꯕꯀꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯑꯩ ꯏꯃꯥꯟꯅꯕꯅ ꯊꯥꯕꯜ ꯆꯠꯁꯦꯅ ꯍꯥꯏꯔꯦ ꯑꯩ ꯊꯥꯕꯜ ꯆꯠꯂꯨꯒꯦ ꯁꯤꯅꯦꯕꯀோ ꯈꯪꯅꯕ ꯅꯨꯃꯤꯠ ꯈꯛꯇ ꯉꯥꯏꯔꯤ ꯃꯥꯁꯦ ꯌꯥꯝ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯀꯣ ꯑꯗꯨꯁꯨ ꯃꯥ ꯌꯥꯝ ꯍꯦꯟꯖꯜꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯂꯨꯁꯣꯅ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩ ꯆꯠꯄꯨꯗꯤ ꯆꯠꯅꯤꯡꯗꯦ ꯑꯗꯣ ꯏꯃꯥꯟꯅꯕ ꯃꯣꯏꯗꯤ ꯒꯥꯔꯤ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯒꯥꯔꯤꯁꯦ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯉꯁꯥꯏꯗꯤ ꯍꯥꯏꯅꯕꯅꯤ ꯆꯠꯁꯦꯅ ꯂꯥꯟꯅ ꯂꯧꯔꯅꯤ ꯑꯝꯇ ꯆꯠꯂꯨꯒꯦ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯖꯜꯂꯛꯄꯗꯣ ꯃꯥ ꯁꯥꯎꯅꯤꯡꯗꯦ ꯀꯩꯝꯇ ꯃꯥ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯑꯗꯨ ꯅꯪ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯐꯣꯟ ꯇꯧꯔꯛꯀꯦꯅ ꯍꯥꯏ ꯀꯣꯏꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯔꯣꯃꯥꯟꯁ ꯇꯧꯔꯤꯅꯦꯕ ꯃꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕꯅꯦ ꯑꯁꯦꯡꯕꯩꯁꯨ ꯍꯥꯏ ꯍꯣꯏ ꯀꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯂꯩꯔꯦ ꯑꯗꯩ ꯅꯨꯃꯤꯠꯁꯦ ꯆꯥꯛꯀꯁꯦ ꯆꯥꯗꯦ ꯃꯥꯁꯦ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛꯀ ꯄꯦꯛ ꯂꯥꯎ ꯊꯥꯡꯒꯠꯄꯗꯣ ꯀꯩꯝꯇ ꯆꯥꯗ꯭ꯔꯁꯨ ꯌꯥ ꯃꯥꯁꯦ ꯑꯗꯨꯝ ꯍꯤꯞꯄ ꯂꯩ ꯃꯃꯥꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯇꯧꯁꯤꯂꯥꯏ ꯃꯥꯅ ꯑꯁ ꯑꯩ ꯋꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏ ꯍꯤꯞꯄ ꯃꯃꯥꯁꯤꯅꯗꯤ ꯃꯇꯝꯁꯤꯗ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯀ ꯊꯣꯛꯄꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦꯗ ꯍꯤꯞꯆꯔꯁꯅꯨꯗ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯖꯕꯩ ꯃꯥꯁꯦ ꯗꯥꯎ ꯌꯥꯖꯔꯦ ꯃꯥꯏ ꯋꯥꯈꯜꯗ ꯉꯁꯥꯏ ꯃꯥꯅ ꯇꯧꯔꯝꯕ ꯑꯗꯒꯤ ꯄꯩꯁా ꯄꯤꯁꯜꯂꯛꯄ ꯃꯑꯣꯡ ꯅꯪꯒꯤ ꯃꯥꯏꯗ ꯑꯕꯦꯔ ꯇꯩꯔꯦ ꯑꯗꯩ ꯅꯥꯀꯣꯡꯗ ꯀꯥꯏꯅꯒ ꯋꯥꯍꯩꯁꯦ ꯍꯟꯖꯟꯅ ꯅꯤꯡꯁꯤꯡꯉꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯖꯩꯌꯦꯕ ꯋꯥꯖꯗꯕꯗꯣ ꯃꯁꯥꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛꯀꯥꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕꯗꯣ ꯁꯤꯗꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯗ ꯀꯩꯝ ꯍꯥꯏꯅꯗꯕꯤꯗ ꯑꯗꯨꯝ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯔꯝꯅ ꯃꯃꯥꯟꯅꯕꯤ ꯉꯁꯥꯏ ꯌꯥꯝ ꯐꯠꯇꯕꯤ ꯑꯃ ꯌꯥꯎꯋꯦꯕꯀோ ꯃꯉꯣꯟꯗ ꯑꯗꯨꯝ ꯖꯦꯂꯤꯁ ꯀꯥꯕꯩ ꯃꯑꯣꯡꯗ ꯌꯥꯝꯅꯃꯉꯣꯟꯗ ꯌꯦꯠꯄꯗꯣ ꯈꯪꯕ꯭ꯔꯥ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯌꯦꯠꯀꯟꯕꯤ ꯌꯥꯝꯅ ꯃꯉꯣꯟꯗ ꯑꯇꯪꯅ ꯅꯨꯡꯉꯥꯏꯇꯕꯩ ꯇꯥꯏꯞꯇ ꯇꯧꯕꯤ ꯑꯃ ꯌꯥꯎꯕꯅ ꯃꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯀꯦꯅꯁꯨ ꯈꯟꯈꯤꯗꯦ ꯍꯥꯏꯗꯣꯛꯑꯒꯗꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯥꯗ ꯂꯣꯟꯅ ꯄꯥꯎꯕꯨ ꯍꯥꯏꯒꯤꯗ꯭ꯔꯥ ꯇꯝꯈꯤꯗ꯭ꯔꯥ ꯀꯥꯏ ꯄꯥꯈꯟꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯅꯝꯕꯔꯗꯤ ꯂꯩꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯈꯠꯆꯕ ꯅꯨꯡꯁꯤꯕꯅꯤꯅ ꯃꯅꯥꯛꯇꯒꯤ ꯊꯥꯗꯣꯛꯍꯟꯅꯤꯡꯗꯕꯗꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤ ꯑꯝꯇꯗ ꯍꯥꯏꯈꯤꯗꯦ ꯁꯤꯗꯒꯤ ꯃꯣꯏꯒꯤ ꯌꯥꯎꯁꯪꯒꯤꯅꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯦ ꯁꯤꯁꯤꯗ ꯃꯣꯏꯒꯤ ꯂꯝꯄꯥꯛꯁꯦ ꯊꯥꯕꯜ ꯆꯣꯡꯉꯦꯕꯀோ ꯊꯥꯕꯜ ꯆꯣꯡꯕꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯕꯜ ꯂꯩꯌꯦꯅ ꯊꯥꯕꯜ ꯂꯩꯕꯁꯤ ꯊꯥꯕꯜ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯁꯤꯅꯦꯕꯀꯣ ꯃꯥꯁꯨ ꯍꯣꯏꯅ ꯍꯥꯏ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯃꯤꯅ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯦ ꯌꯥꯎꯁꯪ ꯊꯣꯛꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯀꯥꯏꯅ ꯂꯩꯔꯝꯕꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯦ ꯃꯥꯁꯦ ꯊꯥꯕꯜꯗ ꯀꯔꯤ ꯁꯥꯔꯤ ꯁꯦꯠꯄ ꯀꯔꯤ ꯁꯥꯔꯤ ꯃꯆꯨ ꯁꯦꯠꯂꯒꯅ ꯐꯖꯒꯅꯤꯗꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯀꯦꯕ ꯍꯥꯏꯅ ꯈꯟꯕꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦ ꯃꯃꯥꯟꯅꯕꯤꯅ ꯊꯣꯛꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯀꯌꯥ ꯊꯣꯛꯅꯤꯡꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯀꯦꯕꯔꯣꯝꯗ ꯑꯣꯏꯅ ꯆꯠꯅꯤꯡꯕꯗꯣꯀꯣ ꯃꯥꯁꯦ ꯑꯗꯨꯕꯨ ꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯥꯁꯦ ꯊꯣꯛꯑꯒ ꯃꯥꯁꯦ ꯈꯔ ꯉꯟꯅ ꯆꯪꯉꯦ ꯑꯗꯣ ꯊꯥꯕꯜꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯀꯥꯁꯦ ꯅꯨꯃꯤꯠꯇꯨꯗ ꯇꯨꯝꯊꯣꯛꯇꯅ ꯀꯦꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯑꯔꯣꯏꯕꯤꯗ ꯑꯩꯁꯦ ꯐꯖꯔꯦ ꯍꯥꯏꯕ ꯃꯑꯣꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯀꯦꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯇꯥꯁꯜꯂꯛꯄ ꯑꯗꯨꯝ ꯀꯦꯔꯕꯅꯦ ꯃꯃꯥꯁꯤꯅꯁꯨ ꯆꯩꯔꯝꯅꯤ ꯍꯦꯃꯟꯈ꯭ꯔꯦ ꯉꯁꯥꯏꯗꯩ ꯀꯦꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯀꯦꯔꯒ ꯌꯣꯡ ꯃꯥꯜꯂꯅꯤꯅꯦ ꯅꯪꯕꯣ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯀꯩꯝꯇ ꯆꯪꯗꯕꯗꯣꯀꯣ ꯑꯗꯩ ꯃꯥꯁꯦ ꯊꯥꯕꯜꯁꯦ ꯊꯣꯛꯑꯦ ꯊꯥꯕꯜ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯗꯨꯝ ꯆꯣꯡꯕ ꯍꯧꯔꯣꯅ ꯊꯦꯡꯊꯈꯤꯅꯦꯅ ꯍꯥꯏꯅꯩꯗꯅ ꯑꯗ ꯃꯥꯌꯦꯞꯇꯒ ꯂꯥꯎꯕꯗꯣꯀꯣ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯑꯗ ꯂꯥꯎꯕꯗꯣ ꯃꯣꯏꯁꯦ ꯆꯣꯡꯕ ꯍꯧꯔꯒ ꯅꯨꯄꯥ ꯄꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯄꯥꯏꯕ ꯌꯥꯔꯦ ꯆꯪꯉꯛꯑꯦꯕꯀꯣ ꯅꯨꯄꯥꯁꯤꯡꯁꯦ ꯄꯥꯏꯕ ꯑꯗꯩ ꯃꯉꯣꯟꯗ ꯄꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯗꯕ ꯃꯥꯁꯦ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯂꯥꯛꯑꯣꯏꯗꯣꯏꯖꯥꯠꯂ ꯐꯣꯟ ꯍꯦꯛ ꯇꯧꯁꯟꯒꯗꯕꯗꯨꯁꯨ ꯐꯣꯟꯗꯨꯁꯨ ꯃꯥꯅ ꯃꯃꯥꯗ ꯄꯤꯁꯜꯂꯝꯕꯀꯣ ꯊꯥꯕꯜ ꯆꯣꯡꯗꯣꯔꯕꯅꯤꯅ ꯌꯦꯞꯄ ꯈꯣꯠꯄꯗꯣ ꯌꯥꯗꯕꯅꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯇꯤꯡꯉꯛ ꯁꯨꯝ ꯆꯣꯡꯗꯤ ꯌꯥꯗꯕꯒꯤꯀꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯄꯠ ꯊꯥꯗꯠꯂ ꯄꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯃꯥꯒꯤ ꯌꯦꯠ ꯊꯪꯕꯁꯤꯗ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯗꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯌꯦꯠ ꯊꯪꯕꯗ ꯑꯃ ꯑꯣꯏ ꯊꯪꯕꯗ ꯑꯃ ꯇꯞ ꯄꯠꯂꯥꯎ ꯊꯥꯗꯠꯂ ꯆꯪꯉꯒ ꯄꯥꯏꯔꯛꯄ ꯀꯥꯟ ꯁꯨꯃꯥꯏꯅ ꯇꯛꯂꯥꯎ ꯌꯦꯡꯈꯠꯄꯁꯤꯗ ꯃꯥꯅ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣꯝꯗ ꯄꯥꯏꯕ ꯁꯥꯏꯅ ꯇꯛ ꯂꯥꯎ ꯌꯦꯡꯉꯤ ꯃꯥ ꯃꯁꯛ ꯈꯪꯗꯦ ꯄꯠꯂꯥꯎ ꯑꯣꯟꯊꯣꯛ ꯃꯥꯔꯣꯝꯗ ꯄꯥꯏꯕꯁꯦ ꯍꯥꯏꯐꯦꯠ ꯇꯛ ꯂꯥꯎ ꯌꯦꯡꯕꯁꯤꯗꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯌꯥꯎꯁꯪꯗ ꯊꯦꯡꯅꯕꯗꯣ ꯑꯣꯏꯔꯝꯃꯕ ꯑꯁ ꯃꯥꯁꯦ ꯍꯔꯥꯎꯔꯦꯕꯀꯣ ꯃꯥꯁꯦ ꯅꯣꯛꯐꯦꯠ ꯇꯧꯔꯦ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯕꯁꯤꯗꯀꯣ ꯃꯥꯒꯤ
ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯁꯤꯅ ꯅꯥꯀꯣꯡꯗ ꯍꯥꯏꯔꯛꯑꯦꯕ ꯅꯥꯀꯣꯡꯗ ꯌꯥꯝ ꯅꯛꯁꯟꯅ ꯍꯥꯏꯔꯛꯑꯦ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤꯗ ꯅꯥꯀꯣꯡꯗ ꯅꯛꯁꯜꯂꯒ ꯍꯥꯏꯅꯕꯁꯦ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯅꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯃꯈꯣꯜ ꯗꯣꯟꯒꯤ ꯃꯈꯣꯜꯗꯨꯅ ꯇꯥꯗꯕꯅꯤꯅ ꯍꯥꯏꯅꯩꯗꯅ ꯍꯥꯏꯅꯕꯁꯤꯗ ꯍꯥꯏꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯅꯪꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯅꯨꯄꯥꯒ ꯄꯥꯏꯔ ꯊꯥꯕꯜ ꯆꯣꯡꯉꯝꯃꯤꯅꯦ ꯍꯥ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯣꯛꯅꯤꯡꯕꯁꯤꯅ ꯃꯥꯁꯦ ꯅꯣꯛꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ ꯃꯥꯅ ꯍꯥꯟꯅꯀꯣ ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯃꯥꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯦ ꯃꯥꯕꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯑꯣꯏꯅ ꯂꯧꯈ꯭ꯔꯅꯤ ꯏꯁꯥꯗ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯐꯠ ꯂꯥꯎ ꯂꯩꯊꯣꯛꯈꯤꯕ ꯐꯠ ꯂꯥꯎ ꯂꯩꯊꯣꯛꯈꯤꯕꯁꯤꯗ ꯃꯥꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯁ ꯃꯥꯁꯦ ꯋꯥꯈꯜ ꯂꯥꯛꯑꯦ ꯑꯁ ꯑꯩꯁꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔꯛꯄꯅꯦꯅꯀꯣ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔ ꯃꯥ ꯆ꯭ꯋꯤꯡꯒꯝꯁꯨ ꯀꯩꯝ ꯁꯥꯏꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦꯀꯣ ꯀꯩꯝ ꯁꯥꯏ ꯑꯁ ꯑꯩꯁꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯩ ꯁꯣꯔ ꯃꯅꯝꯁꯦ ꯅꯝꯊꯤꯔꯝꯃꯅꯤ ꯀꯥꯏꯅ ꯈꯟꯕꯩ ꯃꯥꯁꯦ ꯏꯀꯥꯏꯖꯕꯗꯣ ꯌꯣꯡꯆꯥꯛꯁꯦ ꯑꯁꯦꯡꯕꯒꯤ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯗ꯭ꯔꯅꯦ ꯍꯥꯎꯔꯒꯅꯦ ꯃꯥꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯕꯅꯦ ꯑꯁꯦꯡꯕꯒꯤꯁꯨ ꯍꯋꯥꯏꯖꯥꯔ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝꯅ ꯌꯥꯝ ꯐꯔꯛ ꯇꯥꯏꯀꯣ ꯃꯥꯁꯦ ꯏꯀꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯏꯀꯥꯏꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯀꯣ ꯍꯦꯟꯖꯥꯡꯁꯦ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯛꯄ ꯍꯦꯟꯖꯥꯡꯁꯦ ꯀꯥꯎꯈ꯭ꯔꯦ ꯍꯥꯏ ꯃꯥꯁꯦ ꯍꯥꯏꯗꯤ ꯊꯑꯣꯏ ꯇꯥꯁꯟꯗꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯇꯞꯇ ꯆꯥꯁꯜꯂꯨꯔꯒ ꯋꯥ ꯉꯥꯡꯊꯣꯛꯈꯤꯕꯗꯨꯗ ꯃꯥ ꯏꯀꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯨꯃꯤꯠꯁꯦ ꯆꯣꯡꯉꯒ ꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦꯕꯀꯣ ꯌꯦꯠꯊꯪ ꯃꯈꯨꯠꯇꯒ ꯇꯥꯞꯀ ꯄꯥꯏꯔꯛꯄꯗꯣ ꯃꯈꯨꯠꯁꯦ ꯏꯪ ꯂꯥꯎꯋꯦ ꯃꯥꯅ ꯉꯁꯥꯏ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯑꯗꯨꯝ ꯄꯥꯏꯔ ꯆꯣꯡꯉꯝꯅꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯅꯒ ꯈꯨꯠꯀꯥꯁꯦ ꯄꯥꯏꯔꯛꯄꯁꯤꯗ ꯈꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯏꯪꯒ ꯂꯥꯎꯔꯒ ꯆꯣꯡꯉꯒ ꯐꯅ ꯀꯨꯏꯅ ꯆꯣꯡꯉꯝꯃꯦ ꯊꯥꯕꯜ ꯃꯌꯥ ꯌꯧꯔꯛꯄꯗ ꯑꯩ ꯍꯜꯂꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯐꯖꯅ ꯑꯩ ꯍꯜꯂꯒꯦ ꯅꯪ ꯍꯥꯏꯐꯦꯠꯇ ꯊꯣꯛꯂꯛꯑꯣ ꯆꯣꯡꯍꯧꯈꯤꯗ꯭ꯔꯥ ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯔꯝꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯣꯏꯅ ꯍꯥꯏꯔ ꯊꯣꯛꯂꯛꯑꯦ ꯍꯣꯏꯅ ꯊꯣꯛꯂꯛꯑꯒ ꯅꯨꯄꯥꯁꯤꯅ ꯃꯥꯡ ꯊꯥꯔ ꯆꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕꯗꯀꯣ ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯑꯒ ꯃꯉꯣꯟꯗ ꯄꯤꯔꯦ ꯃꯥꯁꯨ ꯑꯗꯨꯝ ꯇꯁꯦꯡꯅ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯈꯤꯗ꯭ꯔꯥ ꯃꯥꯅ ꯈꯤꯇꯪ ꯁꯣꯏꯔꯨꯕꯒꯤ ꯄꯥꯈꯠꯄꯗꯣ ꯃꯥꯁꯦ ꯃꯊꯟꯇ ꯌꯥꯝꯕꯅ ꯇꯧꯔꯦꯀꯣ ꯑꯗ ꯃꯤꯅꯁꯨ ꯀꯔꯤ ꯍꯥꯏꯒꯤꯅꯤ ꯈꯟꯕꯒꯤ ꯃꯥꯁꯦ ꯌꯥꯝꯅ ꯀꯤꯖꯕꯗꯣꯀꯣ ꯂꯥꯞꯇꯛꯅ ꯂꯦꯞꯄꯒ ꯅꯨꯄꯥꯁꯤꯅ ꯑꯩ ꯆꯠꯂꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯆꯣꯡꯈꯤꯗꯣꯏꯅꯣꯅ ꯃꯥꯁꯨ ꯑꯩꯁꯨ ꯆꯣꯡꯉꯔꯣꯏ ꯑꯩꯁꯨ ꯆꯪꯒꯗꯕꯅꯤ ꯁꯤꯅꯤꯗ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁꯦꯡꯕꯩꯔꯥꯅ ꯍꯪꯕꯗ ꯃꯥ ꯑꯁꯦꯡꯕꯩ ꯑꯩ ꯆꯪꯒꯗꯕꯅꯤ ꯆꯪꯉꯣ ꯑꯗꯨꯗꯤ ꯍꯥꯏ ꯃꯥꯅ ꯃꯃꯥꯁꯦ ꯏꯃꯥ ꯆꯪꯉꯒꯦ ꯍꯥꯏ ꯆꯪꯉꯁꯦ ꯍꯥꯏꯕꯖꯥꯠꯅꯤꯗ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯉꯒ ꯑꯆꯥꯄꯣꯠꯁꯤ ꯄꯨꯁꯜꯂꯒ ꯃꯃꯥꯁꯤꯅ ꯑꯁ ꯉꯥꯛꯇꯪ ꯌꯦꯡꯁꯤ ꯊꯥꯕꯜ ꯌꯦꯡꯕꯁꯦ ꯅꯨꯡꯉꯥꯏ ꯁꯤꯅꯤꯗ ꯏꯃꯥ ꯑꯝꯇ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯅ ꯑꯃꯨꯛ ꯊꯣꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯗꯤ ꯃꯃꯥꯁꯤꯒ ꯆꯪꯉꯦ ꯅꯨꯄꯥꯁꯤꯅ ꯇꯨꯡꯗꯒ ꯇꯞꯂꯤꯒ ꯏꯟꯅꯔꯛꯑꯦꯕꯀꯣ ꯌꯥꯝ ꯍꯔꯥꯎꯖꯕꯗ ꯃꯣꯏ ꯊꯣꯡꯒꯥꯟ ꯇꯥꯟꯅꯒ ꯆꯪꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯁꯨ ꯍꯟꯈ꯭ꯔꯒ ꯃꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯌꯥꯎꯁꯪꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯒꯤ ꯆꯥꯛꯀ ꯆꯥꯅꯕ ꯈꯣꯠꯄꯒ ꯇꯧꯕꯁꯦ ꯄꯥꯎꯁꯦ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯇꯧꯅꯔꯒ ꯃꯣꯏꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯃꯥꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯦ ꯃꯥꯁꯦ ꯈꯪꯍꯟꯅꯤꯡꯗꯕ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯑꯩ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥꯁꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯗꯦꯕꯀꯣ ꯁꯨꯛꯈꯟ ꯍꯦꯛ ꯈꯟꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯕꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗꯀꯣ ꯊꯥꯕꯜ ꯅꯨꯃꯤꯠ 5ꯅꯤ ꯃꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯉꯤꯗꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯣꯏ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯁꯤꯗ ꯊꯥꯕꯜꯅꯤꯅ ꯈꯪꯅꯔꯦ ꯑꯗꯨꯝ ꯃꯃꯤꯡ ꯍꯪꯅꯕꯗꯣ ꯑꯩꯁꯨ ꯁꯤꯗ ꯑꯩ ꯈꯪꯅꯩ ꯊꯥꯕꯜ ꯑꯁꯤꯗꯩ ꯈꯪꯅꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯪꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏ ꯃꯃꯥꯟꯅꯕꯤ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯤ ꯑꯃ ꯌꯥꯎꯕꯗꯣ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗꯩ ꯈꯔ ꯇꯣꯉꯥꯟ ꯇꯥꯕꯤꯗꯣ ꯑꯗꯣ ꯁꯤꯁꯤꯒꯤ ꯍꯦꯛ ꯀꯩꯅꯣ ꯑꯣꯏꯔꯝꯃꯕ ꯃꯆꯦ ꯑꯣꯏꯔꯝꯃꯕ ꯈꯪꯅꯔꯤꯁꯦ ꯑꯗ ꯈꯪꯅꯕꯁꯦ ꯑꯗꯨ ꯃꯃꯤꯡꯗꯣ ꯈꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯂꯝ ꯑꯃꯠꯇꯗꯩ ꯅꯨꯄꯤ ꯀꯣꯏꯔꯕꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯑꯗꯨ ꯅꯨꯄꯤꯗꯣ ꯈꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯍꯪꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅ ꯍꯥꯏꯕ ꯃꯥꯗꯤ ꯆꯦꯜꯂꯨꯔꯕꯅꯤ ꯈꯣꯠꯂꯨꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯃꯥꯗꯤ ꯆꯦꯜꯂꯨꯔꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯆꯦꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯍꯟꯅꯤꯡꯉꯤꯁꯦ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯔꯒ ꯍꯣꯏ ꯈꯪꯉꯤ ꯈꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯗꯤ ꯌꯥꯝ ꯐꯒꯗꯕꯅꯤꯅ ꯈꯟꯖꯕꯁꯤꯗꯀꯣ ꯃꯥꯏ ꯅꯨꯄꯥꯁꯦ ꯏꯀꯥꯏꯔꯗꯅꯀꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯏꯀꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯆꯪꯉꯛꯄ ꯃꯇꯝꯅꯦ ꯃꯥꯁꯦ ꯌꯥꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯐꯣꯟꯁꯦ ꯇꯧꯁꯜꯂꯛꯑꯦ ꯑꯗꯩ ꯃꯦꯁꯦꯖꯁꯨ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯐꯣꯟ ꯄꯥꯏꯌꯣꯅ ꯃꯥꯁꯦꯀꯩ ꯋꯥꯔꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦꯅ ꯈꯜꯂꯦꯕꯀꯣ ꯃꯥꯁꯦ ꯈꯤꯇꯪ ꯊꯃꯣꯏꯗ ꯃꯤꯍꯨꯟ ꯈꯤꯇꯪ ꯆꯣꯡꯕꯗꯤ ꯐꯥꯎꯋꯦ ꯍꯥꯏ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯀꯥꯏꯅꯀꯣ ꯇꯁꯦꯡꯅ ꯃꯥꯅꯕꯨꯗꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯤ ꯈꯤꯇꯪꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯗꯤ ꯐꯣꯟ ꯄꯥꯏꯔ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯩ ꯍꯥꯏꯒꯦ ꯈꯣꯠꯀꯦ ꯍꯪ ꯀꯥꯟꯁꯤꯗ ꯅꯪꯁꯦ ꯑꯩ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯅꯪꯁꯦ ꯀꯥꯏꯗꯩ ꯅꯨꯄꯥ ꯀꯣꯏꯔꯝꯒꯦ ꯈꯣꯠꯂꯝꯒꯦ ꯑꯩ ꯀꯅꯥꯝꯇ ꯈꯪꯅꯗꯦꯗ ꯐꯖꯅ
kanamta khangnadi nangna ahanbani na mase oidabado ngangjuraba haidi nungsinabani na ne man thawai nungairoi daba wahai amata hainingidabado adugi nasidam thirido kaigyo nang chelure kholure hai ka tawbaza maje pra kokchawbi kar pra sokchala pra kokchawbi ni mang karis chummi dubu kamai khanghaning daba misak amna khangbasdo ko asengba chumba harapado sumase ko yetpa ngamdaba tumina lay mase den pasna chair ebo ko aswahai je athiba khonai tabi kai khangdaba nangna ngonda minna mido kaigino khopna mana aisi nongonda haiba ngamgidabane haiba ya taning de tukache khangbra nanga e koini haimse kanamta da hairakanu kholakanu nodaida kanamta khanghalakanu yamna nungaitaba mo nupasi su nungaitaba ini haiba ko nganga ise damaje yam ikai na maje tumina lay mama mitagi mapiye taraga kapchaba natana upai laiteba pa phone thangre thamakan ma upai laiteda maje message yam sang na iraga thai khusang amane hai magi thamoide oiba wahai mamitagi mapi taraga ko magi thokiba thogdok adishmaina thokibani aina ngonda haiba ngamkhidabagi moong dagi yaksang numituda nang hairakpada aina khumkhidabagi ka ba asengbadi dum adugi wahai ngi ma loina iraga haisaba jani message da message dum reply phajana dum phangideba amukhana message tharakanu nangi message paanaba matam engonda leiten nupasna message haleba ko de maje smain harpa da phone jamu nushiruba kawbani na masu anam kale ikai khangdabi oleba nupasda phone se man dum toksanaba honaba se maje block pirak pajani block pishala ba ko phone chatre de mana upai leitre masu upai te ma tumina lei de mama bising sida man haige sumase masai yoine mabuk su khra luzai duga kisham na ki ganbi oeba ko da kine su chachawi mathak sida dauna su yadri jo tumina dum leira kans da khogi sai mama na bi ma khra haidi masaka khra thirp ka toroga saka khra takat panu pi hai tai ne sai machin manau se oidoi ni dana ko ad manandi nupa se ga ma gam koina rajane koina zabasida kamai koina ge haiba kansida khogi mache sine adudo khangbra loina manabi ni khopani haibs mana hoji bisna mani chelurabani kholurabani loina hai moi machi manau ani changdan hai bire dana ko dai basida khogi masu nupa se sawning bagi atamna na khogi nupi ma manabi ma question ge khanba nang nengo da chelurabi nang nengo da khogi oidaba nga ai koibani na masu khogi laman khum ningbaira natraga wakhalama phawbaira adudi khangre man hoji masaka kra thirp towi mamana bisi am question le ko mamana ba ani ji changdana moi machim naw se koire kansda nongmo tholo achapo chaji khotchen haina bazani da haiba kansa yoksang da khangna bani ekhochi in panis moi da singju bara chaba male haiba thoji haiba sidane masu dum yawraba manding sagi koina banu pani khopani ani phajana di khangdeba ko duga maga nushina banu pasi yawrakani haibasi ju khangdaba mana nupa ma khangnei ngasi lakani asapo chaji khochi haibasi da ko masu khangdadana thoure magi nupa do yawrakani haibadi masu khangdeba thour kas da moise ngairaga lei kas da ko laaba lakas mas haraure habadi saungna su pau phongna drasu sengtope matam amatangdi lei ni na khanjaba habadi machelure dum maina pana su khangabna hanjana dabya du sengdukchage na khallaga leiri kansida khogi praktaina ona bai tarne sisna ma khangnabadu ne khotbadu ne haimda hojiki mama nabsna sisne khanta khangnei se namu yoksangdaga laambadu ne khangdro kain haima mame asidi nangonda paisa ga pirambadu natro kain haiba mama nabi amse khara mang ekharamna khogi miwang na do kaino mangonda paisa piram ji ma pa mai natro asi kamai koinei no khonei no kan ingak na wari se murum saneba mani prak thawai je nungai tre maje phamba phau ikai reba hojiki nu pijima phamba je prak ikai badu ko film da kai da yengba da bu ayeng ba koina bu ima kaina haiwan madi aseng ba thoini natra maje chilurbe yamana sida yauri se yawbam thokte to magi nusinaba nupa do ko magi ex tare ni ex to na mai mama na bi makta do maina koina raga lemna mas phamba ngamaktre ko mama na bi du na di yam nusina na masak phajabra khotpra kaina ga koi tawgyawna tawbagi mong ama toksalakpa mongonda mase nungai tuminna dum lei mase no phet tawe
ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯍꯦꯛ ꯅꯣꯛꯑꯦ ꯑꯗꯨꯒ ꯏꯀꯥꯏꯖꯕ ꯃꯤꯍꯨꯟ ꯆꯣꯡꯕ ꯄꯦꯟꯗꯕꯀꯣ ꯅꯣꯛꯅꯤꯡꯗ ꯅꯣꯛꯄ ꯃꯤꯅꯣꯛꯁꯤꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯤꯗ ꯂꯣꯟꯅ ꯌꯦꯡꯉꯦ ꯑꯗꯨꯃ ꯆꯪꯁꯨ ꯆꯪꯅꯤꯡꯉꯦꯕꯀꯣ ꯑꯗꯩ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯋꯦ ꯃꯥꯅ ꯃꯦꯁꯦꯖꯇꯤ ꯊꯥꯅꯤꯡꯕ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯎꯄꯥꯏ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯁꯦ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯃꯇꯝꯒꯤꯀꯣ ꯊꯥꯕꯜꯅꯒ ꯐꯕ ꯑꯗꯩ ꯐꯕ ꯂꯣꯏꯁꯤꯜꯂꯛꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯁꯤꯅꯈꯔ ꯁꯤꯊꯕ ꯍꯧꯔꯛꯄꯒꯤ ꯊꯥꯁꯦ ꯃꯄꯨꯡ ꯐꯥꯗꯕ ꯊꯥꯖꯁꯦ ꯁꯤꯁꯤꯅ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯁꯤꯠꯀ ꯐꯖꯅ ꯁꯤꯠꯄ ꯅꯨꯃꯤꯗꯥꯡꯁꯦ ꯏꯪꯁꯨꯈꯔ ꯏꯪꯉꯤꯀꯣ ꯏꯪꯕ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯠꯅꯒ ꯂꯤꯔꯤ ꯁꯤꯠꯂꯒ ꯊꯥꯕꯜꯁꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯄꯀꯣ ꯊꯋꯥꯟꯃꯤꯆꯥꯛꯅ ꯑꯃꯅꯤ ꯈꯛꯀ ꯊꯣꯛꯄ ꯇꯔꯪ ꯊꯣꯛꯄ ꯃꯇꯝꯁꯦ ꯃꯥꯅ ꯊꯥꯖ ꯃꯥꯁꯦ ꯌꯦꯡꯖꯩꯌꯦꯕꯀꯣ ꯅꯨꯡꯁꯤꯕ ꯃꯥꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯀꯞꯄ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯅꯤꯡꯕ ꯐꯣꯟ ꯅꯝꯕꯔꯁꯤꯁꯨ ꯕ꯭ꯂꯣꯛ ꯄꯤꯁꯟꯈꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥꯁꯦ ꯌꯥꯝꯅ ꯈꯥꯡꯈꯤ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯗꯣꯛꯅꯤꯡꯉꯦꯕꯀꯣ ꯋꯥꯍꯩ ꯑꯃ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯍꯥꯏꯅꯤꯡꯉꯒ ꯃꯃꯥꯟꯅꯕꯤꯁꯤꯒ ꯀꯣꯏꯅꯈꯤꯕꯃꯛꯁꯦ ꯌꯥꯝ ꯃꯉꯣꯟꯗ ꯌꯥꯝ ꯆꯥꯛꯄ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏꯖꯩꯌꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯈꯥꯡꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯀꯣꯏꯕ ꯆꯠꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯀꯣꯏꯕ ꯆꯠꯁꯦꯅ ꯍꯥꯏꯔꯦ ꯀꯣꯏꯕ ꯆꯠꯄꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯅꯀꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯦ ꯃꯃꯥꯟꯅꯕꯤ ꯈꯔꯅꯦ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤꯅꯦ ꯄꯥꯎꯁꯦ ꯑꯗꯨꯝ ꯌꯧꯅꯩ ꯅꯪꯉꯣꯟꯗꯅꯦ ꯂꯨꯄꯥ 10 ꯆꯠꯄꯤ ꯄꯤꯔꯝꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯒ ꯁꯤ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯀꯥꯏ ꯃꯃꯥꯟꯅꯕꯤ ꯏꯆꯝ ꯆꯝꯖꯕꯤꯀꯣ ꯌꯥꯎꯋꯦꯕ ꯃꯃꯥꯟꯅꯕꯤ ꯌꯥꯝ ꯆꯝꯖꯕꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯂꯣꯏꯅ ꯇꯥꯏ ꯂꯣꯏꯅ ꯌꯥꯎꯖꯩꯌꯦꯕꯀꯣ ꯇꯨꯃꯤꯟꯅ ꯇꯥꯔ ꯃꯥꯁꯦ ꯂꯩ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯦꯗꯥꯅ ꯃꯥꯁꯨ ꯑꯗꯨꯝ ꯈꯨꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅ ꯏꯀꯥꯏꯖꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯃꯥꯁꯦ ꯂꯤꯊꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ ꯈꯣꯠꯇ ꯇꯧꯕꯒꯤ ꯑꯗꯣ ꯃꯣꯏꯗꯤꯅꯦ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏ ꯑꯩꯁꯨ ꯌꯥꯎꯅꯤꯡꯕꯅꯤ ꯑꯩꯗꯣ ꯍꯥꯏꯔꯛꯇꯦꯉꯣ ꯍꯥꯏꯗꯧ ꯃꯥꯜꯂꯒ ꯃꯣꯏꯀꯣ ꯃꯃꯥꯟꯅꯕꯤ ꯃꯃꯤꯡ ꯑꯇꯩ ꯄꯜꯂꯒ ꯃꯣꯏꯒꯗꯤ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯌꯥꯎꯔꯛꯇꯣꯏꯅꯦ ꯃꯣꯏ ꯌꯥꯎꯔꯛꯑꯒ ꯒꯥꯔꯤ ꯑꯆꯧꯕꯗꯒ ꯃꯣꯏ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯗ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯌꯦꯕꯀꯣ ꯃꯔꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯑꯗꯨꯝ ꯇꯤꯟꯅꯖꯔꯤꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯒ ꯀꯣꯏꯕ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯇꯧꯕꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯝꯆꯥꯛꯅꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯁꯦ ꯃꯥꯁꯦ ꯐꯥꯎꯖꯕꯒꯤ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯈꯥꯡꯉꯒ ꯅꯨꯃꯤꯠꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯁꯨ ꯃꯃꯥꯅ ꯐꯧ ꯇꯛꯎꯆꯣꯅ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯇꯤ ꯐꯧ ꯇꯛꯐꯝꯁꯦ ꯌꯥꯝ ꯅꯛꯅ ꯂꯩꯔꯦꯗꯅ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯃꯥꯁꯦ ꯐꯧ ꯊꯛꯄꯁꯦ ꯆꯠꯂꯒꯅꯦ ꯐꯧꯁꯦ ꯏꯜꯂꯛꯄꯖꯥꯠꯅꯤꯗ ꯏꯜꯂꯛꯑꯒ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇ ꯁꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗꯅ ꯂꯥꯛꯏꯀꯥꯟꯗꯨꯗꯅꯦ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕꯁꯤꯗ ꯀꯣꯏꯕ ꯆꯠꯂꯨꯔꯒ ꯊꯤꯟꯕꯤꯔꯛꯄꯖꯥꯠꯅꯤꯗ ꯊꯤꯟꯕꯤꯔꯛꯀꯥꯟꯁꯤꯗ ꯃꯥꯒ ꯃꯥꯌꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯌꯣꯛꯅꯕꯁꯤꯗ ꯃꯥ ꯂꯩꯔꯦꯅ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯤꯗꯨꯅꯗꯤ ꯀꯧꯔꯝꯕ ꯃꯃꯥꯟꯅꯕꯤꯁꯤꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯀꯣ ꯃꯥꯅꯗꯤ ꯌꯥꯝ ꯐꯠꯇꯅ ꯈꯜꯂꯦ ꯇꯁꯦꯡꯅ ꯇꯧꯒꯦ ꯌꯥꯎꯅꯁꯨ ꯇꯧꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕ ꯃꯥ ꯍꯪꯉꯛꯏꯕ ꯃꯤꯁꯛ ꯑꯃꯗꯣ ꯀꯣꯏꯅꯔꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯐꯝ ꯊꯣꯛꯑꯦ ꯑꯗꯣ ꯃꯥꯅ ꯃꯨꯜꯂꯒ ꯀꯣꯏꯔꯤꯅꯦꯕ ꯇꯁꯦꯡꯅꯀꯣ ꯃꯥꯒꯤ ꯍꯧꯈꯤꯕꯒꯤ ꯊꯧꯗꯣꯛꯀꯤ ꯐꯖꯗꯕꯗꯣ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯅꯔꯒ ꯆꯠꯄꯁꯤꯗ ꯀꯧꯔꯝꯕꯗꯣ ꯃꯉꯣꯟꯗ ꯃꯥꯁꯦ ꯃꯃꯥꯏ ꯍꯥꯟꯅ ꯇꯛꯂꯥꯎ ꯅꯣꯡꯈꯠꯄꯗꯣꯀꯣ ꯃꯥꯁꯦ ꯅꯣꯛꯐꯦꯠꯇꯤ ꯇꯧꯋꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣꯀꯣ ꯃꯥꯗꯤ ꯎꯍꯧꯗꯦ ꯃꯥ ꯀꯧꯔꯝꯕꯒꯤ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ ꯃꯥꯁꯦ ꯀꯞꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯐꯧ ꯂꯩ ꯀꯞꯅꯤꯡ ꯂꯩꯉꯩꯗꯅꯦ ꯄꯤꯒꯁꯦ ꯑꯣꯔꯣ ꯇꯥꯔꯛꯄꯗꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯊꯃꯣꯏꯁꯤꯗꯤ ꯅꯥꯔꯕꯅꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯉꯩꯗꯅꯦ ꯌꯥꯎꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯍꯥꯏꯇꯥꯔꯦꯅꯦ ꯐꯧ ꯇꯧꯕꯩ ꯆꯦꯡ ꯇꯨꯞꯂꯪ ꯇꯥꯊꯣꯛꯈ꯭ꯔ ꯃꯈꯥꯗ ꯄꯩꯔꯒ ꯍꯥꯞꯄꯕꯖꯥꯠꯅꯤꯗ ꯑꯗꯨꯝ ꯏꯜꯂꯒ ꯈꯔ ꯄꯩꯔ ꯂꯥꯛꯄꯗꯨꯗ ꯒꯥꯔꯤ ꯑꯆꯧꯕꯒ ꯊꯩꯅꯕꯅꯦ ꯑꯗꯒꯤ ꯌꯦꯡꯈꯠꯂꯨꯕꯒꯤ ꯌꯦꯡꯍꯧꯗꯕꯅꯤ ꯄꯩꯔ ꯇꯨꯞꯂꯪ ꯇꯥꯊꯣꯛꯈ꯭ꯔꯕ ꯃꯥꯁꯦ ꯁꯥꯏꯀꯜ ꯏꯁꯇꯦꯟꯁꯦ ꯍꯥꯏꯊꯔꯒ ꯍꯥꯞꯄꯤꯅꯕ ꯃꯤꯁꯦ ꯌꯦꯡꯉꯦ ꯀꯅꯥꯅ ꯍꯥꯞꯄꯤꯗꯣꯏꯅꯣꯅ ꯈꯜꯂ ꯀꯅꯥꯝꯇ ꯂꯩꯇꯕ ꯍꯥꯞꯄꯤꯅꯕꯁꯦꯀꯣ ꯃꯥꯁꯦ ꯃꯊꯟꯇ ꯍꯥꯞꯀꯦꯁꯨ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯞꯀꯦ ꯍꯥꯏꯗꯤ ꯉꯝꯁꯨ ꯉꯝꯃꯣꯏ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯅꯨꯄꯤꯒꯤ ꯁꯛꯇꯤ ꯄꯨꯊꯣꯛꯑꯒ ꯊꯥꯡꯒꯠꯀꯦꯁꯨ ꯍꯦꯛ ꯏꯀꯥꯏꯕꯀꯣ ꯉꯁꯥꯏ ꯒꯥꯔꯤ ꯊꯧꯔ ꯆꯠꯈꯤꯕꯅꯤꯅ ꯑꯗꯩ ꯒꯥꯔꯤꯁꯦ ꯈꯥꯝꯃꯝꯃꯦꯀꯣ ꯃꯣꯏꯗꯣ ꯊꯤꯟꯕꯤꯔꯝꯃꯒ ꯃꯃꯥꯏ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯄꯖꯥꯠꯅꯤꯗ ꯃꯃꯥꯏ ꯂꯩꯔꯒ ꯂꯥꯛꯄꯁꯦ ꯃꯥ ꯎꯏ ꯍꯥꯏꯌꯦꯕꯀꯣ ꯎꯔꯁꯨ ꯃꯥꯁꯦ ꯀꯩꯝꯇ ꯍꯥꯏ ꯉꯝꯗꯦ ꯑꯗꯩ ꯏꯀꯥꯏꯅꯅꯦ ꯈꯪꯕ꯭ꯔꯥ
거기 가리도 마이 사이클도 마타임데 파전에 인샬라가 ngak hobe tobogi gai tu thokraba nate hai cycle do tu thokraba ade borado koi cheng borado mase chingsalli drisya ma so obani mana tori mong ma to ikai banadi loraba maje pusi mana khalle ai sigi pusi gi tangkak singje khwaidagi daw ya daba lu kokpada len taba gan haibado nungai tabada thodong mathang ikai ba nangba thokpado chingsandana ya wana hone hai honar kansida gari ga sabet khamamaga ne kogi matenga se pangbirum do male have ko nushibagi ga mal dum thora sa khibudu ko maje nungai tabadi ma sauning badi maje igi ga yaure hai ayada ma da nushire do ma laman khomi male sibo aina chening ba sibo aina cheluba lebak thibusu chening dana chembai type ta soidena chenbani adagi mana hana cheluba nu pa ju thangna thillaga hatokning ba ga phawre hai ta seng na ne nungai tabdo nangna kedobagi nu pi to pa chelaga lohong do ngai leba nangna kedobagi ai mu koi no kai man machindaga murum soli khangbra kedobagi nang so ingon da ai nangon da hana nushi hai bro dagi nang ingon da hana nushi haijar ko natro kainaga dum khanjabado ko chelubi ji bu chening dana chenbai type ta khot na ma je murum solaga ko madaw ya da dai lekai ma bungam na hai tare ne thangat piraga ma se changa ga pen gai kap thok pani he hek lawe kap thok pa ma je nungai man da dana numi sima ko ma je kap ya be kap thoga ma se o ai se ikai ba pen da ba aina pen da ba wa hai khara si di ai nongonda phongdo again ma se khanba de mana khigi letter ma ire bu ko letter se pachana ire phajana ire man haining bu wa do phajana I thwedna amu exercise ma da pachana sintu hai phajana sintu ogane man phajana thopaga kananda pisige na ma se khalle ko the phone number se ma gi block pi grabni na mana atopa number ma de man wairaga tawbas da mana hai phone se paikhalak pasida mana dada I nongonda kainom tang sengtokningi lana lobi kanu sengtokningbagi ni na haiba zain pasna wariam salaning dawai mongda ko nang hainingi do kaino dum hayo ai di phaja pada pakhangni tudangna chelu rabini awba mina ugraga hai tai sum mina khangkradi yam phajade khote kana ga usitawai mongda hai pazain da timan hai magi nusinari banu pase ko mai ex tare ne ex na he hai pasma thawai sum nungai da pen da bagi mamit dum kappe bu ko kapa ma kapa je khangka lagai dada I nongon da wahai khra di haini ai message to nang pabi da bro inan thagi bu to hai nang message to pabe ko na matam sangde khote hai man nupi sina ko phajna ai si tang haijarage duga pusi yoina I nonda yechara ai was tang di tabi yuba ai na khong ko laga hai so haijarage si matang di tabi yuba hai bazani da pasna hair o sine ba hairga mana ma chengi be do ismaina do chengi be ni ai nonda ko ma so minam me hain pas do minam gi do ai nonda hek ke to baga ne hai ba budi ngam gi de do ai hai ge di khali ta singna ai nonda lot ki di thangai singna khan gi de khot gi de kai hai re bu ko ai na nonda haining se ai letter ma I sistang pirake am talak pi ge ran mana hai se ne moibani unaradi mu hanjana ba ge chance cham le na khanja bai tare ne khanja basda maje nungai se taba gi ko nupa sida man haijaru bani bu nupa sina taseng na inang ga unab talli hangoi ba phawi hayak pasan da hangoi ba phawi na ko as loi se maje man I ba letter se maje dum paijari ni ma ko chin ko man paijab sude ai dek dum subsam ma ai soigre en haimazane nupisina kari haidun do khangda baita ai soigre ai amu hana thena daba oijagi nanga ai la len har phone se kakthapodagi dum tumina leire ma se karim ta hai gidre nupa dunu su karim ta hai rakidre de nupa dunu ne hojiki nupi ko ai mama na bi kharap ke to budu mongonda yelida mana di yele na khanjari mongonda andutuga su kogi matam khara nushina ma kadum tokna gi de moi masim naw koi budo kogi yum palaga lemina budo oi gi deba adum tokna gre ba de masu adum leire ko sini ngasi gi wari se ta sengna amuk hanadi magi nakta halak khidre
suhan halakidre pau kem phaurakidre nupasina mana da dum nungsiraga lehawebako tasengna mana hinglingkai punchi chupa magi thawaiga hakchangga ne leiringkai koi wakhansida khanba ngamlingkai di kawba ngamlaroi hai nupase karigino maram khangdana mana adum nungsi thokraba thamoi sengna sini laibak thirabi magi wari se yam nungaite ko koi laibak thirubanina thidringeda thingnaramboidi khara phadoba laibak chilura kanda thingnabasi nupasina su pam pambidaba mana da dum panungda nungsibadu sinida yaksang matam yorokpasida mase adum ningsingba jaina adum ningsingbasida ko aigi wari se taruraga ne ahanbadadi mase wari se hapkena khalamde habako aigi wari se sum taraga masu hapningbagi thamoida pendaba ma leibado adudagi hapakpani hai phare ai wari se ngasigidi sida loisinjarage soikhilangkiba khudimak mayamna ngakpi